Karang hariba mafam asidagi nupi ama angang unanaba Bishnupur District Hospital tamna pukhanaba honabada higi maramsing phumna thatkhibadagi kangphal yauba ngamdana hi mathakta oina angang unakhre pokpuda ngairiba angang nupi macha ado hi mathak adumakta dalaikidre lambi thongi khudong chadabana maram oiraga loktak mayaida hi da angang unakhrabi nupi ado thange sigi karang singjeng laikai haubijam ongbi Iran tabi sahina kulumdoi mapuroiba haubijam abung sahina kunmanga kawi laikhidraba angang ado makhoi ani gi ani suba machani laibak thiba thaudo ado ngarang nungthin pung ahum ga minani phurom tabda thokhibane hairi karangdagi thanga hiren chingang bot makhong hithangbam asi phauba se saurakna kilometer ama makhairom lapa mafamni karangdagi horen chingkhong phauba lakpagi lambida nungsit sitpana maram oiduna phumna hiramgi lambi thatkhibana maram oiraga kangphal yauba ngamdana hida adumak angang unakhibani hairi thaudo adugi matangda karangdagi nupi amana paumi singda hai Iran tabi masawai sangdabadagi doctor da matam chakna checkup na singba adumak chatni doctor na tharakpa matam ngan khatna ngarang ayuktagi mabuk yekba thinba horakpadagi imung manunggi miyoi singna hospital da pukhatnaba thaurang tauraga pukhatkibani adubu nuksit yamna sitpana maram oiraga phumdi singna lambi thatkhibadagi thaudo osi thokhibani laibak thiba thaudo adubu mateng pangluba thangda PIC da nurse oiba haisna memjana paumi singda hai mahakna suti loiduna yumda halakpada hida angang unabagi paw ado miyoi amana tamlaktuna mateng pangbina ba hairakpadagi mafam aduda sangki adubu laibak thibadi angang ado siduna leiramle mamadi thoidokpa karisu tawramkhide khudakta mama ado hospital phawba punaba first aid pirama matungda moirangdagi ambulance kauki adubu matam kuina ngaibadagi gari ama wairaga Bishnupur District Hospital tamna pukhibani haina phongdoki aroibada pawbilai news leader ki video yengbiru khudingmakpo thagachari